Image PAODAM miyang tabiri basing busurbala na krumzari ngasigi maruba pau pizari. Scheduled Tribe Demand Committee na Speaker that memorandum pisin kre. Technopol District ki District Transport Office hangdok kre. Luina na Khongjong War Memorial Complex semkat abat chahi kudengi lupa lak tara piragani haina CM Birena tauthok kre. Paumucha khaina pizari. Maitai bu Scheduled Tribe list ta chalhalu haiduna Scheduled Tribe Demand Committee na changsilak pakhongjang gi saruk am oina Manipur Legislative Assembly Speaker T.I. Saitabrata da memorandum pisin kre STDCM na taliba demand asi achumba khongthangni Scheduled Tribe list ta chalhan bana lamdam asigi yelho furup oiriba maitai furup kanba ngamgani haina Speaker Saitabrata na haikre memorandum pisin ringai mamangda committee asiga punna chatminariba lup singi thongmi sing yauna singjamai baigabati lekai da leiba Speaker gi yumda thomjinki STDCM amadi atai lup singi uchingba sing yauna lakliba miyam adubu taramna okladuna Speaker na maitai bu Scheduled Tribe list ta chalhanna bagi matangda kupna kananainaki Kananinabaduda STDCM amadi atai lup singi maikaidagi maitai na karigumba ST list ta chandana leithokpa matamda thengnagadaba wafam sing Speaker da thamki STDCM gi wafam tarabatungda Speaker na hana khalludaba amadi khanglamdaba wafam kaya khanghalle STDCM gi khongthang achumbani dimana segi khongjangda mathau taba sing mahaki maikaidagi angamba mateng pangani maitai bu Scheduled Tribe oihannaba hotnabagi matangda STDCM na thamliba wafam sing Chief Minister amadi mari lainaba singda yauhangani haina phungdoki Khongjang sing lakpa matamda su ai personal level da ina pangba yaba mateng lairagadi adum ningjang biro ai su dum pangjage aduga mayamgi apamba wahi wata wari mayam amsu libiri madu punamak aina sarkar gi manungda mak yawba natraga su sarkar da laibiriba sarkar sibu cha laibiriba honorable Chief Minister amadi atopa colleague singda ai wari si yawhanjage amasung makoidagi su achawba support lawnabu honajage Technopol District ki oina District Transport Office among DC Office Complex ta Transport Animal Husbandry and Veterinary Minister Kasim Vasum amadi TA and Hills Horticulture and Soil Conservation Minister Let Pau Haukip anina Riven Kaptuna hangdokre ngasigi office hangdokpagi thoromga mari lainana Minister Let Pau Haukip na haikibada miyamna khara hek pendaba leiba amadi strike na chingba tawba matamda laingaki office singda tainaduna office sing amadi Officing among ata thohanbagi thabak sing taroidabani laingaki office asi miyamgini haina thamki mahangna makha taraduna hai more hariba mafam asidadi low sing ubagi mafam leitaba amadi industry leitaba mafam nina blanket khara puthokpa moida khara pusinba laingoi khara puthokpa atai chana thaknaba potlam khara puthok pusin tawba asin natana atai hingnabagi lambi leitaba maramna masida lalol itik tawriba miyoi singda apanba pidanaba Technopol District asida leiriba security sing amadi atai department gi DLO singna toina faminaduna hotnagadabani haiki ngasigi thormaduda Michael Achom Secretary Transport Dr. Nebedita Laden Lakpam Director of Transport Ranjan Yumnam DC Technopol District asigi tungan ba department ki official sing amadi CSO singna saruyaki Government gi office sing fazina ran to han bada official sing mateng tawraga noigi akoi gi afaba hospitality pira kan da khak akoi gi district si chawkhalakani mi ki hanba khang hanba officer sing da leibada yam nungai tabai phibam da thambagi wakal londo aduma please a prajada ngasi gi eche no media sing gi thongda ina public ta appeal tawjaning badi yango akoi ki Thailand da mi suti chadnabasi kaiso koi yam chawkhat pasu kaya tunda moi hospitality
Health chalo lambi em khang da hang bada moi Khongjong War Memorial Complex semgat naba chahi khudingi lupa lakh tara kaithok lagani haina Manipur gi CM N Biren Singhan lauthokre wafam ase ngasi Chief Minister's Indigenous Martial Arts Academy Government of Manipur gi makhada Khongjong War Memorial Complex ta open gym ama install tawbagi thoromda phongdokibani mahakna hai Manipur gi miyamna lamdam asibu mapu oina khanbiyu lamdam asigi naharol sing manghanaba hotnaganu lamdam sigi miyam mayai kaba chinjak lapna thamduna masa mau fana thamsi haiki thoromaduda wangjingten thagi MLA Paunam Brojen DC Thawal Ahantem Subhas IAS Madi SP Thawal Jogesandra Hawizam su saruk yaki Popular Union Club PUC lingkat kiba chahi yang kaisubagi Golden Jubilee tharonga iroinana PUC stage gym amadi park ngasi Chief Minister N Birena sangakre kairang maningle kaida pangthokiba thorom aduda Social Welfare Director NG Utamsu saruk yaki ngasi gi thoromda naha singna amato oina punsenduna amadi thabak tongminaduna leibak amadi state asigi self center agenda sing setting tongnaba haibaga loinana ekhoina leibak amadi Leibak ama amadi state ki chakwat thorangi thabak tawba haibasi isa chakwat paromda changsin bani haiki ekhoina phagal liba chumthungna bhona liba mayams aduna adu mayang ma pandagi ishori ma pandagi aina ngamige manamda dei ekhogi jati indigenous peoples of the state ai kanna bhona ramani lambi thamna bhona ramani ngakna bhona ramani adu public ki support na tading amde peoples ki support yaw tading amde wake up make up tokyo ma'am make up tokyo yang kuira tumba koi kuiman gre sahi yang kai humbu umra tumba ko koi kuiman le make up tokyo madam yore you chingju unite the unity le yo maning mamang khawang leirak hanjanaba lambi hanjanaba wakan thado ai khoi eba podam khak leiba ki eba podam ko mangda hana thamka thabuk togudam ne India gi Prime Minister Oirambi Indira Gandhi gi apunbagi wakhalon ngasigi mirona kaufaroi mahagi punsinbagi thauna aduna ngasi India asi sakti leiba ama oiribani haina CLP leader Okram Ibovina phongdokre Manipur Pradesh Congress Committee na sinuna Congress Bhavan da pangthokpa hanagi Prime Minister Oirambi Laikhidrabi Indira Gandhi gi chama supna manga suba mapok kumon thoramda saruk yaraduna mahakna Indira Gandhi na lebak asida piramba contribution amadi dedication aduna ni ngasi India pumbada National Rededication Day haina pangthoknari India bu tokhai taningba kaya sing adubu amata oina punsinaba hotnakiba amadi apunba saktam ama sagatnaba hotnakiba mahaki thaudang ngasisu kaudri tungi miro singna su kaufade haina mahakna makhatana phongdoki ngasigi thorom aduda Laikhidrabi Indira Gandhi gi photo da highlight katuna ikai khumnabasu utki nation sigi service tawni matamda magi kathokibadi karigino haibu maroi be spiriti Bharat kaiba yaroi haibis lega magi mapulsi si dedicate tawkibani haiduna mayam namangna khamnarabani aduna mahakna leingai matamda tawbiramba Bharat ki unity apunba saktam sakatnaba tawbiramba madalauga ai mathodang mayam punamaku Bharat basi khudingna ngasi paude matungda su kauroi aduna pai ngasi party na Manipur Pradesh Congress Committee na organize the Sigumba observation chitokte Lakliba tang kunma thoidagi hauduna pangthokadawriba Manipur Sangai Festival da saruk yana bagidama Bangladesh ta leiba Manipuri kuntaret ngasi Imphal da thunglakre hayeng miyoi tara amasu thunglaragani Handak pangthokadawriba Sangai Festival asida Manipur gi CM N Biren initiative amagi matung inna Tourism Department na sillaga saruk yaba phanghanba segidamak thagachari masina lamdam segi ipu singna chatlamba culture adu Bangladesh tasu chawkhat hanba ngamgani haina Bangladesh Supreme Court ki senior advocate Lairinjam Surchandra Singhana Imphal International Airport ta permission ga unabada phongdokre mahana makha tarduna hai Bangladesh ta leiba Maitai ki masing asi supnagi lising taramanga tarataruk long khaktani Maitai ki culture asi Bangladesh tadi
Sidarakpagumna tawre Manipur government sponsor tawbiraga Bangladesh ki luchingba amadi artist singbo chahi kudengi asigumba kudongchaba asi pibiragadi mangthaba haurakliba maitegi culture asi chawkhatlakani masigi mathakta Bangladesh ki miyamna su Manipur gi culture asida hena interest lairakani culture da natana tungan ba business amadi plan kaya su mai pakpa ngamgani Manipur asi makogi ipa ipu singi haurakfam oiba maramna makoina lakpu matamda lamdam asigi miyamna harau taramna upiba asi ubada pukningda nungsiba amadi haifam khangdaba nungaiba fawi asumna lakadoriba sangai festival singdasu asigumba kudongchaba asi pibiduna maitegi fazaraba culture asi Bangladesh ki miyamdasu hena sandoksi haiki ngasi Bangladesh tagi lakpa Manipuri culture complex ki miyoi singna Imphal yaurakpa matamda state asigi tourism department Maniwood team amadi tungan ba miyoi kayana harau tayamna okpaka loinana lengyan fi khudol tamki Apoina lakchabase ade siga Manipur gi mayam gi kano se ubda koi jamna thagate apon jamna nuaije ado asuna sei kano da mathang da chu lakchabase gi apon lakpa gi subiga chance kudong jabase khangadi jamna chau kano koi nuaije ade Manipur koi mitei gi culture apon mitei gi Hajabase asi kanoda Bangladesh project to busung amjani apon Handak pangthokadariba Manipur Sangai Festival 2022 gi damak akhanana puthokpa mangphade sangai kauba isai ngasi Manipur Press Club ta phongdokre Dipu Khuraton khunungna sakpa isai phongbagi thoram aduda Rasmani Ayekfam Art Critics amadi Palgi Director Entiken Singhana atoiba mithunglen amadi thawamapu oina saruk yakhi hairiba isai asida Palgi Director Entikena Music Composer Ton Singh Khuraizam na Assistant Music Composer Sairangba Producer amadi Director na M Indrajitni Lions Club of Kaching Greater District 322D na sinduna Diabetic and Blood Pressure Detection Camp among ase multipurpose Community Hall Mayai Lekai Kachingda ayupung taret makaidagi pung 13 fawba pangthokre ngasi pangthokiba detection camp aduda miyoi chama tara diabetic madi blood pressure check toki Laifum Kuno Youth Development LKYDA amadi Mediline Eye Care ga kusamnaduna nomagi oiba lemna mit layingbagi thoram ama Imphal East ki Laifum Kuno Community Hall da pangthokre Thorom aduduga mari lainana LKYDA gi Secretary H Achongna hai ahal oirabasingna mit layingnabagi damak hospital chatnaba hotnabada thengnariba khudong chadabasing adugi damak yengduna thorom adu Mediline ga khusamnaduna pangthokpani ngasigi camp aduda eye checkup vision and eyesight screening retina evaluation na chingba kaya chathaki amadi subsidized mamalda anuki frame amasong lensing su fanganki All Manipur matam isay kanglob amikna chahi khuding pangthokpa 35 suba base of amikta saru yaruna bagidama Kaching district ki base of amik preliminary round nasi Kaching sangayum famda leiba Central Public Hall Kaching da pangthokre amik Kaching district center na senduna pangthokiba preliminary round aduda Dr. Usam Deben chairman Manipur Pollution Control Board su oiriba aduga wabagai SC MLA su oiribana athoiba mithung Mayanglambam Rameshwar MLA Kaching AC na akhanaba mithung amasung Yambem Saita President Amik Kaching District Center na Thoramapu oiduna saruk yakhi Kaching District ke tongan ba mafam singdagi saisak patara humdoina saruk yaduna pangthokiba changdamnaba aduda M Anurekha Lamjauna ahanba TH Surjit Waikhongna anisuba amasung Mayanglambam Robert Kaching Jumnang Lekaina ahum suba takre Kaching District Center gi oina makok mathang takraba saisak pasing chahi asigi December 19 da pangthokadaba Best of Amik Grand Finale da saruk yagani Chandel District Eliwa Changning da leiba ST Post High School gi chahi Yankai Shuba Golden Jubilee gi thoram ngasi school asina senduna school asigi complex da pangthokre Additional Deputy Commissioner Chandel MD Firoz Khana athoiba mithung oiduna pangthokiba ngasigi Golden Jubilee gi thoram aduda Archdiocese of Imphal gi Chancellor Reverend
FR Solomon Thezina Thoromapu loinana Manipurgi Saknairabi artist Soma Laistram amadi Saknairaba singer AJ Maisnamna akhanaba mithung sing oina saruk yaki Thoromaduda athoiba mithung singna St Paul's High School gi magazine amamam phungduna miyamda sinnabaga loinana school asibu haudorakpagi achauba thodang loduna lakhiba father Oza Singh School asigi akoibada leiba khul singi ningthau sing amadi tribe organization singi leader singda school gi maikaidagi achamba khudol potsing biduna ikai khumna bodki tarom aduda athoiba mithungi warol piraduna ADC Chandal MD Firoz Khan chahi yankai shuna private school amana ngasi fawba mapung phana leirakpa haibasi achamba school amana te mayamdagi top pa school amani haibada haiman bathok loi haina St Paul's High School bu thagat pa phongdokpaga loinana mahairoi singge pungning chingsiladun hai ngasigi chakhotaba globalization ki competitive world asida lairik mapung phana tamhodaba singna government natraga private sector da job ama taraina phangba ngamlaroi phongdoki lamdam asida mayai kaba chinja ama oiriba tobacco ge potlam sing sizinariba asida mahairoi khunagi amadi tungi mirolgi damak yenduna mayai kaba chinja ki mayokda apunba ireipa ki mahairoi sinpanglup aims na chahi kaya gi mamangdagi changsalakpa thabak thorom amadi khongjang adudagi hena kanba mawongda khongjang changsilagani haina ngasi aims ki mayai losang da pangthokpa pawgi mifam amada aims ki secretary women's affairs nandita nga sepam na phongdokre mahakna makha taraduna hai mitop miyan chasingna hakchang da sokhan bayaba potlam kaya leptana puslakli masimak lamdam asigi yelhau misingbu muthatna bagi aronba wakhalon ama oirabra haibadusu jingnadaba ngamde WHO nasu me kuntramathoi asi World No Tobacco Day haina lauthokrabani WHO ge report matung ina chahi 13 dagi 15 fawbagi manungda leiba angang singi chada 18 nupa macha amadi chada 9.3 nupi macha di tobacco sizinari chahi 15 gi mathakta leiriba singna chada 19.3 na tobacco sizinari asugumba tobacco sizinabana aikhoigi genes ta ahongba kaya lakliba sidagi kannabagi damak aims na mamangda changsinkiba khongjang adudagi hena akanba mawongda khongjang changsilagani aims na lamdam asigi naha singbu tinjang kaijang daba oinabagi damak changsingadawriba khongjang asida lamdam sigi leiriba mahiroi lupsing civil society organization amadi miyamna mating pangbiu haiki Malemge atai mafamda pangthokna bagum World Toilet Day gi palan thoram PHED Thawal Division senduna ngasi pangthokkibaga loinana district level open marathon amasu chain kre groundwater and sanitation making the invisible visible haiba thimda pangthokkiba World Toilet Day gi palan thoram adugi saru am oina Fawden Public Ground dagi Khoirom Public Ground fawba chain kiba kilometer ipani open marathon adu Lairongthel Ningel Gram Panchayat ke nominee Pradhan Salam Kumarna Lamthaki Thorom adu pangthokpagi matangda PHED Thawal Division gi Executive Engineer and Livingstone Singan haikibada Malemgi toilet ke numit asida ekhoina lamhang tuhangda khong hamba open defecation free ohelasi yum da toilet sarasi amadi yum dagi toilet ki outlet sing drain sing da thadarak pasing ekhoi puna thingminaduna tinjang kaijang daba citizen amamam oiminarasi haibagi pandamda ngasigi palan thorom asiga loinana marathon race asi pangthokpani haiki ngasi thorom adu pangthokpada sponsor tawrakhiba Sur Hospital Khangabok Jila Parishad member Pradhan district level officer sing amadi atai sharuk yakhiba kudingmangpu Livingstone na thagat basu phongdoki ngasigi marathon race aduda ahanba takiba hairokdagi ningthaujam Robena lupa lising taraga certificate ani shuba takiba moijingdagi MD Sadikna lupa lising taret ga certificate amadi ohum suba takiba hairokdagi ningthaujam Somorjit lupa lising mangaga certificate aduga consolation prize oina mari subadagi na nipan suba fawbada lupa lising ani gi mana amasung certificate sing piki India government paikhatpa Clean India campaign gi saru am oina Bishnupur district ta tha ama chupna chatharakpa plastic free zone oina bagi pandamda Bishnupur district ke manungda sizinana ba plastic bottle bank yankai mari ngasi DC Bishnupur complex ta yenthokre district administration Bishnupur Nehru Yoga Kendra Bishnupur amadi
Sambardini Nias Manipur Brand na Sinduna Pangthokiba Bottle Bank Yanthokpagi Thoromda Works Madi Yas Minister Govindas Konthaujam DC Bishnupur L Bikram Singh NYK Bishnupur gi Deputy Director Dr. Dhana Salam Manipur Plastic Industries ki Proprietor Gichandra Sharma Amadi Sambardini Nias ki State Head O Indira Devi na Chingban Saruk Yakhi Plastic Bottle Bank Yanthokpa aduga mari lainana Minister Govindas Konthaujam na phongdokibada Plastic waste material na leibak leihau manghali haibasi ekhoi loina khangnarabani Loktak Machilda Nambul Amadi Imphal Turendagi putharakpa plastic bottle na thanle plastic na flora and fauna manghanbada natana state ki economy da su sokhali aigi matamni haiduna afa oreng saroidabani leibak mangnaba thabak tawroidabani loinana mathangi generation gi su khansi haina makhataki akoi yaring khidi adjust tawro sappa matamda aina sa haijabado aina adjust taw matamda leibak sigi kya manghubadagi habisidi khandaba yade aidi setkibe ai but leibak ti lehudoi aidi tokhibe ai politics te dum lehungni ba naduna akoina khangadorisi akoi gi future gi akoina khangadorisi akoi gi next generation se asigi so koi khanmagi matam yore anu ngasi launch tawriba akoi gi plastic bank se asi koi next generation gi khallaga tawani Ketrigao Kendra Laiba Praja Singhi Senmit Loan Fagat Namakan Hotnariba Segistaru Ama Oina Vision Ketrigao Haina Election Mamangda Miam the Piki Batazaba Sing Adubo Tabakta Ontok Tuna Miam the Kanaba Pina Bagi Pandam da Handak the Nauna Miam Gimihut Udaklaba Ketrigao Kendragi MLA Sek Nurul Hasana Polling Station Amamamda Laiba Self Help Group Singda Lupala Kun Piragani Haina Lautokre Ketri Awang Lekaida Laiba MLA Sheikh Nurul Hassan gi Mayumda Kendra Sida Laiba Polling Station Nifutaruk Tagi Lakpa Self Help Group Singi Oiba Mifam Mapangtoki MLA Sheikh Nurul Hassan na Self Help Group Singbu Pukning Thawat Pibagi Saru Ama Oina Ahanba Face ki Oina Polling Station Nifutaruk Asidagi Lottery Tauduna Polling Ani Khanki Lottery Tauduna Khalaba Polling Station Ani Asida Laiba Self Help Group Singda Polling Station Amamamda Lupa Lak Kun Piragani Haina Lauthoki Ahanba Face ki Oina Lottery da Kalaklaba Polling Station Ani Adudi Polling Station 4x3 Amadi 4x19 ni MLA Sheikh Nurul Hassana Makhata na Hai Kongthang asigi saru ama oina tha ni khudingi self help group singi oiba mifam pangtokani oinana lottery system da polling station ani khallaba polling station ani da lupa lak kun pigani hariba maung asida lemhauriba polling station tam loidringai da polling station khuding magda kanaba se pangangani haina phungdoki Manipur ge sarkar na chingi Pothok Singh Kaktamak Phangpham Mafam Ama Sembiu Haina Tribal Hut Manipur gi President Ngatangmi Hungyo na Phungdokre ngase Imphal West ki manungda leiba Tarung Village ki Women Hall the Pangthopa Tribal Hut Manipur gi Executive Committee sembagi thoramga mari lainana mahakna hai India gi mafam ayambada Tribal Hut Sing leire adubo North ki oinadi leitabagum tawri maram asena Manipur na ihan hanbo oina lakadawriba chahi Englishangani kolumdo gi January thada Tribal Hut Mela pangthoknaba hotnari masena Chingi Pothok Sing miyamda phanghanduna Chingi Praja Singhi senthok lambi fagathan bangamgani Mahakna makha taraduna hai Manipur Sarkar nasu asigumba chingi kachin kuya dasu puthok leba pothok sing asi chang naina phanghanabagi pandam ama oina Valley area sida permanent oina Tribal Hut ama sembirabadi lamdam asigi chingi praja sing senmitlonda chaukhatpa ngamgani phongdoki Ngasigi Thoramaduda BD Bearing Advisor Tribal Hut Manipur Tham MK Preso Simre Advisor Tham U Jonathan Tau Advisor Tham na Ayuki Session da President Member oina saru yaki Yaridi Government of Manipur na yabili de kui tampak sida lam amaga su yenga permanent tribal hut oina keno Delhi hut and niti marketing tauba niti restaurant hangba niti keno business mazam sa tau kumna kui yawdi jingi pojai mayam purarga museum gumna su thamba adigi nongma ki chan ngai than ngai ke jingi pojai mayam se product mayam se purarga permanent in the market
platform oina ma kui impan sida tambak sida kui hat ma sarga marketing platform ma khambi ka product mi am se pura ga kui tawbang amba business mza mza su tawsnu dige tribal gi yam na unique uiba heritage sandarma ui hanningi ha kui sigi vision ma tawda Tamil Nadu amasung Varanasi gi marakta kuiraba matamdagi lainarakpa maribu ningsing palan tawbaga mari lainana Prime Minister Narendra Modi na Kasi Tamil Sangam ngasi inaugurate tawkre tha ama chathagadaba thorom aduda Tamil Nadu dagi delegates lisingani chonga henba lakli amadi seminar singda saruk yagadawri scholars traders amadi artisans singna knowledge culture na chingba kaya mafam anigi miyoy singna saruk yaminagani handlooms handicrafts books documentary art forms history na chingbagi su exhibition tawgadawri thorom sing adu IIT Madras amasung Varanasi Hindu University na puna sinmina bani hairi Russia ge kha nongpok thangba sarukta leiba Sakhalin Island da gas ni chingnaba pokhai bagi thawukta angang mari yauna miyoy mapan sere mathon manga leiba dalan adu lisinga machama pat mari phuda sakhebani TASS News Agency na haikebada thawdok adugi matangda Russia 24 television channel da sandokani Emergency Ministry na haike gas leak oirakpadagi thokiba thawdok aduda mathon kaya kinthakre miyoy homphukak kanbak ngamhore Aroibada maroiba pau mohna pijari Scheduled Tribe Demand Committee na speaker da memorandum pisinkhre Technopol District ki District Transport Office hangdokre Loinana Khongjong War Memorial Complex semgataba chahi khudingi lupa lakh tara piragani haina CM Birena tauthokre Ngasigi damakta di paudam matang sida loijari miyeng tabiri basingbo amukana khurumjari